Friends मैम ngasi gi oiba update si yamna nungaiba pau su phani yamni yaure duga awaba su yaure ko aduga Iran gi side ta sokpa gi wari si yaure US ta sokpa su yaure dagi Israel ta sokpa su yaure ko si ti yamna combine oina du मैम da tamjarake aduga first ta hojik lai se USA gi oina khwaiti thamoi sokpa matang oidini habadi khoi gi Kuwait ki island ama ko Kuwait ki island si maming Bobian island hariba island sida US ki marine moi lising ani ga changa mok si pullaga laibani hai ko haidi nauna lakpa hai tare moi hana lere manate nauna लाइव लाइसिन ngasai हजु USA ना कोई स्टेट ऑफ हॉर्मुज से moi लौसिन ना हजु प्लान तौरी दना moi US के आर्मी थरागा केनो दि स्टेट ऑफ हॉर्मुज त सटलागा moi लंदारागा मसि कैप्चर तौबने हे पोदम हजु यावबने बको मैम ngरang हंदगे तो मैम थेंगनरमनि अदु सिदा पार्टिसिपेट तौबा हाय तार सिदा यावगदबा US आर्मी से हारिबा कुवेत की आइलैंड सिदा लागा moi से मफम सिदा पुनसिलगा moi सि चंगसिनबगी रेडी तौरगा लाइबदा चंग हौद्रिङै इरान की मिसाइल थोंग्रे कया सिब नाबा हजिक पुन्ना कया सिख्रम हाइबदु अदुगी मसिंग थोरक्तिको थोरानि याम थुना थोराने अदुगा थोरपगै मैम अपडेट तौरागे चंग हौद्रिङै दा हौना इदि चंगनबगी रेडी तौर लेरिङै दा मिसाइल हिट तौबना हानख्रे हजिक लेरि फिल्म से अमेरिका की अदु याम प्रॉब्लम ने हजिक की ओइना US की आर्मी पूरा सुसाइड मिशन ने हजिक मै तौदोइसे इरान दा चंगदोइसे अदु येंगसे मोइना कयगुम चंगने हारगदि कनाना ngam ngamdabade akhoi mayam babok ena yeng tare natra aduga khwaidagi nawbada hai tare ngasi haukiba ahing se asida Saudi Arabia da laiba US ki army base ama haidi tasengbai di army base phanyam laiba zani da kenogi da Middle East laiba si ata Middle East punna US da yon thopagi type da leram zani ko akhoi jo hana khangude lan chi hora akandagi khangmane Middle East sumaina American ki army base sumaina masing laiye kaise lan chi haroktaga torongro di khangju khangoi ko asengmagi oina tasengna Middle East ki punna Arab countries mkhai si Iran budi yaudi ko Middle East ki Arab countries mkhai si loina American lairaga moina toning tanung tawraga mogi mkhoi go na American colony moi lera babzani da Middle East se adu handa ki lands matang de khangbai tare phani amle thuai khre natra adu hojik khwaidi gi nawbada ngasi haukiba hing sida US की आर्मी बेस अमा साउदी द लैबा अमदा इरान ना मिसाइल फजन हिट तौखरे दुगा पुन्ना ऑयल टैंकर हाय तारे को फैगी एयरक्राफ्ट केनोगी एयरक्राफ्ट फुएल टैंकर दो अदुगी द मोय 33 खामगा लैबा जानी दा अदुदा अहुम अमदी खोई लौबा यादबिदा पुमदोय तोय रे पुरा केनो तौबा यादै पुरा पुलप डिस्ट्रॉय तौबा हाय तारे अदुगी एयरक्राफ्ट तो अदुगा खरा मसु सो एबगी पाव अम लाई अदुगा हारिबा बेस द लैबा US की आर्मी खरा मसु सिबगी पाव सु दुम थोकनारे हजिक अदुगा अखोय नंगा इसे हजिक तौरिबा वार सिदा नहानदगी मिडल ईस्ट लैरि मयाम से सिदा थुगा ये खाइरि पोसिदा हजिक फौ साउदी अरबिया सरकार ना US की आर्मी बेस तुदा मखोयगी प्लेन खामहंदना दगी मखोयगी US की आर्मी का लेहले सिना तापदी ट्रम्प ना हाइखिबम लैदना चथरिबा लान सिदा साउदी गा अखोयगा यानबा मले यानबा दुगी मखा ताना इरान दा लंदाबने हेबदु अदि चुमक्त्रो ट्रम्प ना हाइगी पोतो लैरिबा साउदी की निथौसी लान सिदा यावे चुमक्त्रबा चुमक्तुनी को मरमदी अदु नत्रगदी हजिक लैरिबा इबन अतोपा हाना बेस लेरम इराक ता लेरम बेस अदगी अतोपा कैनो सीरिया दा लेरम बसिंग लोइना काइदना चेन नखरे मफम दुगी लैबा सरकार ना फो मतम खरा थो एन थोखन खरमनेबा सिगी तंजासिदा साउदी अरबिया दा करमाइना नोबा हजिक फोबा मखोइना US की आर्मी सि लोसिलगा थममि से अदगी मोइना US की फाइटर जेट से मोइनि लोसिला थममि से कइगिनो एयरबेस सिना दे हाइ मोन नहानदगी कैनो साउदी की निथौना हाइ अखोइदि एयरबेस यूज तहो एयरबेस होंद्रगदि अमेरिकन की मोइगी फाइटर जेट से काइदगी पाइरा ला इनोबा कमाइना मोइगी एयरबेस यूज तौदना कमाइना पाइजला इनोबा इफों फों हुरान भाई तारे ने को साउदी की अंत निथौना तौरिसि मोइ तसेंग सिदि याम प्रॉब्लम लाकनी कोना लांसि लोर मतुंगदा अदुना थुगाइख्रे खना असिना थोपै पाउ लैरे असेमा अदुगा ngasi gi ओना सु साउदी अरबिया दा फनेयामना खoi इरान के साइड तगी मिसाइल ड्रोन कापसिलगा यामना अकाय तै थोपगी वरी दुम पाउ दु सियावी अदुगा मी सिबा नाबगी पोतु दि दुम तम तम लाकनी को खुदक तदि पाउ फंगोयेबा कैजुअलिटी की मसिंग दो अदोय मथंगी वीडियो दो मैम दा अपडेट तौजरके को अदुमा अदुगा खoi दुबई की साइड दा दुबई की ओना ngasi से दुबई दा इंडिया मसा मंगा मा याम थिना क्रिटिकल कंडीशन दा इरान दगी मिसाइल कापसिलकपना सु ए हबगी पाउ दुम तोंगान बा तो मिडल ईस्ट की न्यूज चैनल सिंग दुसी यावरेको अदुन हजिक केनोगी इरान की साइड तगी हजिक हारसे याम ngara दुम हाइख्रम देखो हौखिबा हिंसिदा इरान की साइड तगी हारसे मिडल ईस्ट लाइब दुबई खक्की वरी नते मिडल ईस्ट लाइब एवरी कंट्री खुदिमक ता अतोप कंट्री की लाइब मीसिंग से सिसिंग जे आर्मी बेस मया नकना लाइब सिंग दो अदुगी सिंग लाइबिरो नखोय लोइन इवाकुएट तौरो हार नत्रगना नसाना साइ कंट्री दा हन रोय पोट अम यावरा अबने मरम दि मचदा मोय याम कन लाना म थेंगना गदौरी अदुग तंजा सिदा मका UAE से दुबई हाय तार दुबई दुम हारगे को मयाम ममिंग चपनिना दुबई ने साथी बि चांगसे मखोय दा डिफेंस की पोस्ट से कैसुम लाइजे दे मोय अमेरिका ना तांगजरगा लाइबने बको
ꯑꯃꯦꯔꯤꯀꯥꯗꯨꯗꯤ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯐꯥꯎꯕ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯂꯥꯟꯁꯤ ꯀꯔꯤꯒꯨꯝꯕ ꯃꯤꯗꯜ ꯏꯁꯅ ꯌꯥꯎꯁꯤꯜꯂꯛꯑꯀꯥꯟꯗ ꯀꯩꯒꯨꯝꯕ ꯂꯥꯟꯁꯤ ꯃꯤꯗꯜ ꯏꯁꯅ ꯌꯥꯎꯔꯛꯑꯒꯗꯤ ꯍꯥꯏꯗꯤ ꯗꯨꯕꯥꯏꯅ ꯀꯩ ꯌꯥꯎꯁꯤꯜꯂꯛꯑꯒꯗꯤ ꯏꯔꯥꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯌꯥꯎꯔꯛꯑꯒꯗꯤ ꯗꯨꯕꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯃꯁꯤꯗꯤ ꯅꯣꯡ ꯅꯤꯅꯤ ꯐꯥꯒꯗꯧ ꯃꯥꯟꯗꯦ ꯑꯩꯅ ꯈꯟꯕꯗ ꯏꯔꯥꯟꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯦꯔꯤꯀꯥꯟ ꯏꯖꯔꯦꯜ ꯐꯥꯎꯕ ꯍꯧꯖꯤꯛ ꯃꯑꯣꯡ ꯇꯥꯕ ꯅꯠꯇꯦꯕꯀꯣ ꯗꯨꯕꯥꯏ ꯌꯧꯁꯤꯜꯂꯛꯑꯒꯗꯤ ꯃꯑꯣꯡ ꯇꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯥꯟꯁꯤꯒꯤ ꯐꯤꯕꯝꯁꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯗꯨꯕꯥꯏ ꯅꯤꯡꯊꯧꯁꯤꯅ ꯍꯥꯏꯒꯠꯂꯛꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯀꯥꯟꯗ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯁꯦ ꯃꯣꯏꯒꯤ ꯏꯔꯥꯟꯒꯤ ꯂꯝ ꯅꯠꯇꯦ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯊꯥꯗꯣꯛꯑꯣ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯅꯣꯏ ꯊꯤꯡꯉ ꯂꯩꯔꯤꯁꯦ ꯃꯁꯤ ꯊꯤꯡꯒꯅꯨ ꯑꯩꯈꯣꯏ ꯌꯥꯎꯅ ꯏꯔꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯀꯥꯏꯅ ꯑꯩꯈꯣꯏ ꯗꯨꯕꯥꯏꯒꯤ ꯅꯤꯡꯊꯧꯗꯨꯅ ꯀꯟꯅ ꯍꯥꯏꯒꯠꯂꯛꯏ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯇꯥꯟꯖꯥꯁꯤꯗ USAꯐꯥꯎ ꯍꯧꯖꯤꯛ ꯃꯊꯣꯡ ꯃꯔꯝ ꯅꯥꯏꯗꯕꯤꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅ ꯑꯗꯨꯝ ꯇꯧꯔꯤꯅꯦꯕ ꯁꯤꯗ ꯗꯨꯕꯥꯏꯒꯤ ꯀꯩꯁꯨ ꯂꯩꯖꯗꯕ ꯃꯣꯏ ꯕꯤꯜꯗꯤꯡ ꯈꯔ ꯂꯩ ꯅꯠꯇ꯭ꯔꯥ ꯇꯨꯔꯤꯁꯀꯤ ꯑꯗꯨ ꯕꯤꯜꯗꯤꯡꯗꯨꯅꯗꯤ ꯃꯤꯁꯥꯏꯜ ꯑꯣꯏꯅ ꯀꯥꯞꯄꯨꯕ ꯌꯥꯕ ꯅꯠꯇꯦꯕꯀꯣ ꯀꯥꯔ ꯐꯖ ꯐꯖꯕ ꯊꯧꯏ ꯗꯨꯕꯥꯏꯗ ꯀꯥꯔꯗꯨꯅ ꯕꯣꯝ ꯑꯣꯏꯅ ꯀꯥꯞꯄꯨꯕ ꯌꯥꯕꯗꯤ ꯅꯠꯇꯦꯗꯅ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯄꯩꯁꯥꯅ ꯀꯥꯞꯄꯨ ꯌꯥꯕ ꯅꯠꯇꯦ ꯁꯤꯗꯤ ꯇꯦꯛꯅꯣꯂꯣꯖꯤꯒꯤ ꯄꯣꯠꯅꯦꯕ ꯑꯗꯣꯝꯗ ꯅꯤꯜꯅꯤ ꯃꯣꯏꯗ ꯑꯗꯨꯒꯤꯗꯣ ꯌꯥꯝ ꯐꯣꯡꯅ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯇꯧꯔꯤ ꯄꯣꯠꯁꯤꯗ ꯏꯁꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯁꯦ ꯀꯩꯒꯨꯝꯕ ꯏꯔꯥꯟꯅ ꯊꯤꯡꯕꯁꯤ ꯀꯩꯒꯨꯝꯕ ꯂꯦꯞꯇ꯭ꯔꯒꯗꯤ ꯁꯨꯝ ꯊꯤꯡꯗꯨꯅ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯌꯥꯎꯅ ꯏꯔꯥꯟꯗ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯒꯅꯤ ꯀꯥꯏꯅ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯁꯨ ꯌꯥꯎꯔꯤ ꯁꯤ ꯏꯔꯥꯟꯅ ꯇꯥꯔꯗꯤ ꯅꯣꯛꯅꯤꯡꯉꯝꯒꯅꯤꯀꯣ ꯁꯤꯒꯤ ꯄꯥꯎꯁꯦ ꯃꯣꯏꯅ ꯇꯧꯗ ꯁꯥꯔꯤꯁꯦ ꯀꯩꯅꯣ ꯈꯜꯂꯝꯒꯅꯦꯕ ꯏꯔꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯥꯎꯅꯤꯀꯣ ꯁꯤꯁꯨ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯦꯝꯕꯣꯗꯤꯌꯥ ꯀꯣ ꯀꯦꯝꯕꯣꯗꯤꯌꯥꯁꯤ ꯑꯦꯁꯤꯌꯥꯒꯤ ꯀꯟꯇ꯭ꯔꯤ ꯑꯃꯅꯦ ꯑꯗꯣ ꯀꯦꯝꯕꯣꯗꯤꯌꯥꯗ ꯉꯁꯤꯒꯤ ꯄꯥꯎꯗ ꯀꯩꯅꯣꯗ ꯌꯥꯎꯋꯦ ꯏꯖꯔꯦꯜꯒꯤ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯃꯗꯁꯨ ꯌꯥꯎꯕꯅꯦ ꯀꯦꯝꯕꯣꯗꯤꯌꯥꯗ ꯑꯩꯈꯣꯏ ꯏꯖꯔꯦꯂꯤ ꯃꯆꯥ ꯈꯔ ꯏꯖꯔꯦꯜ ꯃꯆꯥꯁꯤ ꯍꯧꯖꯤꯛ ꯂꯥꯟꯁꯤꯗ ꯀꯩꯗꯧꯔꯤꯅꯣꯗꯣ ꯈꯪꯗꯦ ꯃꯣꯏꯁꯤ ꯇꯨꯔꯤꯁ ꯑꯣꯏꯅ ꯆꯠꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯁ꯭ꯄꯥꯏꯒꯤ ꯀꯩꯒꯤ ꯌꯥꯝ ꯇꯧꯕꯅꯤꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯦꯝꯕꯣꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯏꯖꯔꯦꯜꯒꯤ ꯃꯆꯥ ꯈꯔ ꯍꯥꯏꯇꯥꯔꯦ ꯏꯖꯔꯦꯂꯤ ꯈꯔ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯗ ꯗꯨꯀꯥꯟꯗꯥꯔꯁꯤꯡꯅ ꯄꯣꯠꯁꯨ ꯄꯤꯗꯕ ꯍꯥꯏꯇꯥꯔꯦ ꯏꯖꯔꯦꯜ ꯃꯆꯥꯅꯦ ꯍꯥꯏꯕꯗꯒꯤ ꯅꯣꯏꯁꯤ ꯖꯦꯅꯣꯁꯥꯏꯠ ꯇꯧꯕ ꯀꯥꯡꯕꯨꯅꯦꯒ ꯍꯥꯏꯔꯒ ꯄꯣꯠꯁꯨ ꯄꯤꯗꯕ ꯑꯗꯨꯒ ꯃꯣꯏꯁꯦ ꯐꯨꯕ ꯆꯩꯕ ꯇꯧꯏ ꯍꯥꯏꯔꯤ ꯀꯦꯝꯕꯣꯗꯤꯌꯥꯗ ꯃꯣꯏ ꯗꯨꯀꯥꯟ ꯐꯝꯕꯁꯤꯡꯗꯨꯅ ꯑꯗꯨ ꯇꯁꯦꯡꯕꯒꯤꯗꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯈꯛꯇꯪ ꯃꯅꯤꯄꯨꯔ ꯈꯛꯇꯪ ꯅꯠꯇ꯭ꯔꯒ ꯏꯟꯗꯤꯌꯥ ꯈꯛꯇꯪ ꯅꯠꯇ꯭ꯔꯒ ꯃꯤꯗꯜ ꯏꯁ ꯈꯛꯇꯪ ꯅꯩꯅꯕꯒꯤ ꯋꯥꯔꯤ ꯅꯠꯇꯦꯕ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯂꯥꯟꯁꯦ ꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯁꯤ ꯂꯣꯏꯅꯃꯛꯁꯦ ꯑꯗꯨꯝ ꯂꯣꯏꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯇꯧꯔꯤꯕ ꯄꯣꯠꯁꯤ ꯀꯔꯤꯅꯣ USꯀ ꯏꯖꯔꯦꯜꯅ ꯇꯧꯔꯤꯕ ꯄꯣꯠꯇꯤ ꯍꯦꯟꯃꯜꯂꯦ ꯍꯥꯏꯕ ꯄꯣꯠꯁꯤ ꯑꯗꯨꯝ ꯂꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯑꯗꯨꯝ ꯈꯪꯅꯔꯕ ꯄꯣꯠꯅꯦꯕ ꯑꯗꯨꯅꯅꯦꯀꯣ ꯃꯐꯝ ꯃꯐꯝꯗꯒ ꯐꯨꯒꯥꯏ ꯌꯩꯈꯥꯏꯗꯅ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤ ꯏꯖꯔꯦꯜ ꯃꯆꯥ ꯃꯈꯩꯁꯦ ꯑꯗꯒꯤ ꯅꯍꯥꯟ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯤꯅꯤꯒꯤ ꯃꯃꯥꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯂꯟꯗꯟꯗ ꯂꯩꯕ ꯖꯤꯎꯁꯀꯤ ꯑꯩꯈꯣꯏ ꯖꯤꯎꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯈꯔ ꯃꯣꯏ ꯑꯦꯝꯕꯨꯂꯦꯟꯁ 3-4ꯅꯤ ꯍꯥꯏꯌꯦꯕ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯂꯥꯛꯑꯒ ꯃꯩꯒ ꯊꯥꯗꯣꯛꯑꯝꯃꯤꯗꯣ ꯏꯚꯟ ꯂꯟꯗꯟꯗꯐꯥꯎ ꯑꯗꯨꯝ ꯌꯧꯔꯕꯅꯦꯕ ꯁꯤꯁꯦ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇꯗꯤ ꯑꯗꯨꯝ ꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯑꯗꯨꯝ ꯂꯩꯔꯕꯅꯦꯕꯀꯣ ꯑꯗꯨ ꯃꯥꯒꯤ ꯁꯔꯀꯥꯔ ꯍꯥꯏꯗꯤ ꯀꯟꯇ꯭ꯔꯤꯗꯨꯒꯤ ꯁꯔꯀꯥꯔꯗꯨꯅ ꯍꯦꯛ ꯁꯞꯄꯣꯔꯠ ꯇꯧꯕꯅ ꯇꯣꯉꯥꯟꯕꯅꯦ ꯑꯗꯨꯕꯨ प्रजाꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯦꯕ꯭ꯔꯤ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯄꯕ꯭ꯂꯤꯛꯇꯗꯤ ꯌꯥꯅꯤꯡꯗꯦ ꯏꯚꯟ ꯑꯃꯦꯔꯤꯀꯥꯅ ꯉꯁꯤ ꯊꯥꯡꯉꯒ ꯄꯨꯔꯤꯕ ꯏꯖꯔꯦꯜꯁꯦ ꯑꯃꯦꯔꯤꯀꯥꯟ ꯁꯔꯀꯥꯔꯅ ꯊꯥꯡꯉꯒ ꯄꯨꯕꯒꯤ ꯋꯥꯅꯤ ꯑꯗꯨꯕꯨ ꯑꯃꯦꯔꯤꯀꯥꯟꯒꯤ ꯄꯕ꯭ꯂꯤꯛꯅꯗꯤ ꯉꯁꯤ 64% ꯀꯣ ꯆꯥꯝꯃꯗ 64ꯗꯤ ꯑꯃꯦꯔꯤꯀꯥꯟ ꯄꯕ꯭ꯂꯤꯛꯅ ꯍꯧꯖꯤꯛ ꯇ꯭ꯔꯝꯞꯅ ꯇꯧꯔꯤ ꯊꯕꯛꯁꯤ ꯁꯞꯄꯣꯔꯠ ꯇꯧꯗꯦꯕ ꯉꯔꯥꯡꯒꯤ ꯈꯕꯔꯗ ꯌꯥꯎꯕꯅꯦꯕꯁꯦ 64%ꯁꯦ ꯑꯃꯦꯔꯤꯀꯥꯟ ꯄꯕ꯭ꯂꯤꯛꯅ ꯍꯧꯖꯤꯛ ꯌꯥꯗꯦꯕ ꯇꯧꯔꯤꯕ ꯂꯥꯟꯁꯦ ꯑꯗꯨꯅ ꯄꯕ꯭ꯂꯤꯛꯀ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯗꯤ ꯀꯨꯏꯔꯒ ꯁꯨꯝ ꯄꯕ꯭ꯂꯤꯛꯀ ꯁꯔꯀꯥꯔꯁꯨ ꯊꯤꯅꯕ ꯑꯃ ꯂꯥꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯒ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯇꯥꯔꯦ ꯀ꯭ꯌꯨꯕꯥ ꯀꯣ ꯀ꯭ꯌꯨꯕꯥ ꯃꯌꯥꯝ ꯇꯥꯕꯤꯔꯝꯃꯅꯤ ꯀ꯭ꯌꯨꯕꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤꯁꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯉꯁꯤꯗꯒꯤ ꯊꯥ 3ꯒꯤ ꯃꯃꯥꯡꯗꯒꯤ ꯃꯈꯣꯏꯗ ꯊꯥꯎꯁꯤ ꯇꯁꯦꯡꯕ ꯃꯣꯏꯗꯤ ꯄꯦꯇ꯭ꯔꯣꯂꯤꯌꯝꯁꯤ ꯀꯌꯥ ꯊꯣꯛꯆꯗꯕꯖꯥꯠꯅꯤꯗꯀꯣ ꯑꯗꯨꯅ ꯑꯇꯣꯞꯄ ꯀꯟꯇ꯭ꯔꯤꯗꯒꯤ ꯂꯧꯔꯒ ꯌꯨꯁ ꯇꯧꯕꯗ ꯑꯃꯦꯔꯤꯀꯥꯅ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯍꯥꯏꯌꯦꯕ ꯀ꯭ꯌꯨꯕꯥꯒꯤ ꯊꯥ 3 ꯁꯨꯔꯦꯕ ꯊꯤꯡꯖꯤꯜꯂꯤꯁꯦ ꯑꯗꯨꯅ ꯃꯣꯏꯗ ꯃꯩꯁꯨ ꯂꯥꯛꯇꯕ ꯑꯗꯨꯒ ꯏꯅꯔꯖꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯂꯩꯕꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯀꯩꯀꯥ ꯊꯧꯕꯁꯨ ꯌꯥꯗ ꯊꯥꯎ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯍꯧꯖꯤꯛ ꯅꯦꯁꯅꯦꯜ ꯏꯃꯔꯖꯦꯟꯁꯤ ꯂꯥꯎꯊꯣꯛꯑꯒ ꯀ꯭ꯌꯨꯕꯥꯗꯁꯨ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯉꯁꯤꯃꯛꯀꯤ ꯍꯦꯛ ꯄꯥꯎꯗ ꯗꯣꯅꯥꯜड ꯇ꯭ꯔꯝꯞꯅ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯑꯃꯗ ꯉꯁꯤ ꯍꯥꯏꯈꯤꯕ ꯏꯔꯥꯟꯁꯤꯒꯤ ꯃꯇꯨꯡꯗ ꯀ꯭ꯌꯨꯕꯥꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯂꯥꯟ ꯇꯧꯔꯒ ꯀ꯭ꯌꯨꯕꯥꯁꯨ ꯂꯧꯁꯤꯟꯅꯕ ꯇꯧꯔꯅꯤ ꯀꯥꯏꯅ ꯇ꯭ꯔꯝꯞꯀꯤ ꯁꯥꯏꯠꯇꯒꯤ ꯃꯁꯥꯃꯛꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯅꯤꯀꯣ ꯑꯗꯨ ꯃꯥꯁꯤ ꯇꯁꯦꯡꯅ ꯆꯍꯤꯁꯤ 79-80 ꯁꯨꯔꯦ ꯍꯥꯏ ꯑꯗꯨ ꯃꯥꯁꯤ ꯁꯤꯕꯗ ꯄꯨꯗꯣꯏꯔꯥ ꯈꯪꯗꯦꯅ ꯃꯥꯅ ꯇꯥꯔꯤꯕ ꯂꯥꯟꯗꯥꯔꯤꯕ ꯇꯧꯔꯤ ꯃꯌꯥꯝꯁꯤ ꯍꯥꯏꯗꯤ ꯑꯃꯗ ꯀꯨꯀꯥ ꯇꯧꯈꯤꯗꯅ ꯀꯟꯇ꯭ꯔꯤꯁꯦ ꯑꯃꯒ ꯑꯃꯨꯛ ꯊꯤꯅ ꯍꯟꯕ ꯄ꯭ꯔꯤꯊꯤꯕꯤꯁꯤ ꯃꯉꯣꯟꯗ ꯌꯥꯝ ꯊꯤꯅ ꯂꯥꯟꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯔꯒ ꯃꯥꯁꯦ ꯀꯩꯗꯧꯒꯦ ꯈꯜꯂꯤꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯑꯗꯨꯅꯦꯀꯣ ꯑꯗꯒꯤ ꯃꯥꯏ ꯃꯆꯤꯟꯁꯦ ꯉꯁꯤꯅ ꯑꯃ ꯍꯥꯏꯅ ꯍꯌꯦꯡꯅ ꯑꯃ ꯍꯥꯏꯅꯦꯕ ꯇ꯭ꯔꯝꯞꯁꯤ ꯇꯁꯦꯡꯅ ꯁꯤꯒꯤ ꯂꯥꯟꯁꯤꯒꯤ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ USꯀꯤ ꯏꯂꯦꯛꯁꯟꯁꯤ ꯑꯩꯗꯨ ꯃꯇꯝꯒꯤ ꯑꯗꯨꯝ ꯈꯔ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯑꯦꯐꯤꯌꯔꯁ ꯑꯩ ꯑꯗꯨꯝ ꯄꯥꯖꯩꯌꯦꯕꯀꯣ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯌꯥꯝꯕ ꯀꯟꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ ꯄꯥꯔꯒ ꯂꯥꯛꯑꯦꯕ ꯑꯗꯨꯅ ꯃꯇꯝꯗ USꯀꯤ ꯏꯂꯦꯛꯁꯟꯁꯤꯗ ꯕꯥꯏꯗꯦꯟꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯒꯖꯥꯗ ꯋꯥꯔ ꯇꯧꯏꯀꯣ ꯑꯗꯒꯤ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔ ꯇꯧꯏ ꯑꯗꯨꯅ ꯃꯁꯤ ꯇ꯭ꯔꯝꯞ ꯂꯥꯛꯑꯒꯗꯤ ꯈꯔ ꯐꯒꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯁꯨꯝ ꯈꯜꯂꯝꯃꯦꯕ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯝꯞ ꯂꯥꯛꯑꯒ ꯐꯒꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯄꯨꯔꯥ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯑꯣꯟꯅꯔꯝꯃꯦꯕ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤ ꯃꯌꯥꯝꯗꯣ USꯀꯤ ꯄꯕ꯭ꯂꯤꯛꯅ ꯍꯥꯏꯔꯁꯨ ꯑꯗꯨꯅꯦꯕ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯈꯜꯂꯨꯔꯤꯕꯗꯨꯒ ꯌꯥꯝ ꯊꯤꯅ 100% ꯈꯦꯠꯅꯔꯝꯃꯦꯕ ꯇ꯭ꯔꯝꯞꯀꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯀꯣ ꯃꯥꯇ ꯅꯠꯇꯦꯕ ꯉꯥꯎꯔꯤꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯈꯔ ꯑꯉꯥꯡ ꯈꯔ ꯂꯩꯔꯤꯑꯕ ꯑꯗꯨꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯗ ꯄꯥꯏꯕꯗ ꯑꯗꯨꯁꯤꯡ ꯄꯨꯡꯉꯥꯎ ꯉꯥꯎꯔꯤꯅꯦꯕ ꯑꯗꯣ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ ꯏꯔꯥꯟꯒꯤ ꯇꯧꯔꯦ ꯍꯧꯖꯤꯛ ꯏꯔꯥꯟ ꯐꯥꯎ ꯉꯝꯕ ꯉꯝꯗꯕ ꯐꯤꯕꯝꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯁꯤ ꯄꯣꯔꯒ ꯍꯟꯕꯗ ꯃꯥ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯁꯦ ꯃꯃꯥꯏ ꯂꯩꯈꯠꯐꯝ ꯂꯩꯔꯣꯏꯑꯕ ꯑꯗ ꯀ꯭ꯌꯨꯕꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯇꯧꯁꯤꯜꯂꯛꯑꯦ ꯁꯤ ꯂꯣꯏꯔ ꯃꯇꯨꯡꯗꯗꯤ ꯀ꯭ꯌꯨꯕꯥꯒꯤ ꯄꯣꯠꯇꯣ ꯍꯥꯏꯔꯛꯑꯣꯕ ꯍꯧꯖꯤꯛ ꯀꯔꯤꯅꯣ ꯀꯗꯥꯏꯅꯣ ꯈꯪꯗ꯭ꯔꯤꯉꯩꯁꯤꯗ ꯀ꯭ꯌꯨꯕꯥꯒꯤ ꯋꯥꯔꯤ ꯑꯃꯨꯛ ꯎꯁꯤꯜꯂꯛꯑꯦꯕ ꯀ꯭ꯌꯨꯕꯥ ꯑꯃꯨꯛ ꯂꯧꯁꯤꯟꯅꯕ ꯇꯧꯔꯅꯤ ꯀꯥꯏꯅ ꯌꯥꯝ ꯁꯥꯊꯤꯕ ꯑꯍꯟꯅꯤꯀꯣ ꯃꯁꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤꯒꯤ ꯇꯥꯟꯖꯥꯁꯤꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯂꯥꯟꯁꯤꯗ ꯂꯦꯕꯥꯅꯟꯒꯤ ꯍꯦꯖꯕꯨꯜꯂꯥꯒ ꯏꯖꯔꯦꯜꯒꯁꯨ ꯇꯧꯔꯤꯅꯤꯀꯣ ꯍꯥꯏꯗꯤ ꯏꯔꯥꯟꯒ ꯏꯖꯔꯦꯜꯒ ꯇꯧꯔꯦꯗꯅ ꯁꯤ ꯅꯠꯇꯕꯤꯗ ꯍꯦꯖꯕꯨꯜꯂꯥꯒ ꯏꯖꯔꯦꯜꯒꯁꯨ ꯇꯧꯋꯦ ꯑꯗꯨ ꯉꯁꯤ ꯉꯔꯥꯡꯁꯦ
ngarangdagin hojik phobada Hezbollah na koi kano Israel gi yam thina mafam Israel gi mafum khara di yam thina attack tawbagi wari su dum yawe duga koi Israel gi force khara ma koi se kano gi Lebanon gi manung da ground operation tawne changura bajani da da moi teng si chama mu adumain thugai phi gi nai bra thugai khra pungai kai khra male train teng ma khai do hojik Israel gi IDF ki teng sing do kai khre duga teng amada mi mari manga di tong mane ba adu mi sing du thi phangira natraga moi di sidam haira kani teng si pumsai sai dana I mayam da video photo di ulla roi ge ba pura kai dana adu yang kan khra video sing do kai raga pai thokhraba do teng chama mu sui hai ba mi report hu sama nen palle ba adu moi di mi amani si hai ba ko adu teng di manung di yaw mi mari manga du na teng gi yo tu da gi hana kan bazara ba ko haning ai si teng pho kai re ba teng to iba idea to adu di teng gi yo ta gi hana kan ba robot ko rang robot su dum teng du hena kan din natra adi IDF ki side gi Israel ne ka doise si ka heroi da mi amani gum sok tana moi hospitalize tawre ka hera ka doini ko nungai ba dum pawn Israel gi side se duna Israel gi paw ai na paw si tam matam da mayam na su kenom khalang mani ko adi so pa gi si ba gi po si hai de so pa te ga na tawe na duna Israel gi matung ine khoi so hai bune da khoi su chin thi ba gi manung da chan dure khan ji le ko yenga se ba kha ta na sum kai ki le yeng si ko dudi aduga kenogi ngasi oina so Israel gi site yi ara strike tawraga Lebanon gi manungda bagi Lebanon gi praja moi manga sibagi paw sudum Al Jazeera gi news ta yawe aduma ko aduga sida khwaide gi nungai ba para magi yawri Bahrain gi sarkar se moi gi sarkar se public makhani yadrab jani da moi ji praja makhai ji hana de ka hena wa ngam davne ba ko Bahrain gi praja makhai se adu public ta gi di media sing tha de public ayamba Iran da support tawen hai Bahrain jadu sarkar na buga muka USA da support tawba ado praja hojik si fazana praja si protest tawba si hoi kan khalak padagi police da laksin mangam da badagi Saudi Arabia na so army ka thadam do man laksin na bukana adu ngam de hai ko aduna pau khara di yaw da moi Bahrain sarkar gi minister MLA khara su atopa lam da chen na ba yaw mane aduna America ga Israel na changu si hoi Iran gi sarkar sindong na ba na changu budana makhoi gi allied kangu si gena sarkar si change tawagi condition da lai hojik si Iran sum le hoba sin da bi da ko moi allied kangu si gi change taw fiam da lai aduga hoji analyst kangu na hoji harsina Bahrain si da kari gumba sarkar si turaga public si na kari gumba pai khari public si compulsory Iran ga moi tie up taw khrane ba adui tar di Saudi Arabia si mathang de follow taw kane hai Saudi Arabia so mo ko moi gi sarkar inthura kane ba ko adu matang gi matung ina di pura kani ko oi khibe oi de be taw tabu Bahrain tu da na ba moi kana hana ra kane ba Bahrain hoji yam kan Iran kana tawri hoji praja ga moi sarkar gi marak thai tare ko moi gi sai gi USA da support taw gi hai tare praja na pam da USA support taw se sarkar na di taw ba aduna sigi kano se makan hoji problem am lai aduna ngasi nahan si ngarang gi mathang nahan si ko Iran gi journalist amana phongdo khiba masu lai ba kari gumba UAE ga Bahrain ga na makoi sarkar na ai da USA da support tawri ba USA da yarbes pira ga makoi na akwai attack to holiba poche kai gumba lepa laitana sum continue tawragadi even akwai Iran na hariba country ani sida land invasion tawraga makoi Iran na capture tawgon he ponam warning tawwe Iran gi side tagi aduda hande ba su ko hariba country ani adu tardi adu gi matung da praja ma horok ne ba praja ma horaga hojik yam tina chauna Bahrain da problem lai re ba adu sigi update soi mayam dum tawjarake adu nga sigi dai matang sida loisinjarage aduga next video da mo ahen ba I paus mayam da dum tamjarake pathangi video da mo mayam punna mo unarase